Lakhipur Online Putoksaba January ki tang tara mga Sagol sen numit ki Khomjinba Pao tabirase. Ahanbada maru pao. Numit humni chathagadaba ahum suba Mitei Youth Festival haudokre ngasigi thauramda Mantri Kausik Rai saruk jaragani. Singapore da Jubin Garg na laikidabagi matangda wayal chathaba ngarangdagi haukre. YMCA na Silchar da Career Counseling aloinana motivational program ama pangthokre. Hozaya Samgi Khamando Brasbari da ahum suba Gauriya Dharma Sabha pangthokre. Dholai da miyoi ama makhong makut punsinduna thamlama thengnakre. Bengaluru da bike thoba nupa ama Telenga Marina yatuna laikidre. AI na semba content singi matangda South Korea na anuba chana pathap ama lauthokre amasung Bharat na Iran da leiriba Bharat macha singbu khudakta laibagadu thadoktuna lakna na bakhangankre. Hauzik mapungoi pau tabirasi. Manipuri Sports and Cultural Association Assam na sinduna numit nini chukna chathagataba ahum suba Mitei Youth Festival ngasidagi Singirbon High School ki sanabungda Manipuri Sports and Cultural Association Assam ki chairman Arambam Nandababu maira chukatuna ngarang haudokre. Haudokpagi thoromda Arambam Nandababu chairman Manipuri Sports and Cultural Association Changamai Mohan Singh President Singirbon Football Academy Memcha Devi President Singirbon GP Ngangom Upendra Retired Superintendent of Engineer Yu Chauba Singh ex-AP Singirbon GP na mathang sidna mifam mapu amasung ikai khomnojaba mithung sing oina dais tapamki panbayai festival asigi pandamdi Assam da leiriba Mitei amasung Mitei pangal singbo sana khonabagi maigi romda hena pukning changanduna mayai kabani sadagi lapthoknanaba amadi hakchang phana thamduna sana khonaba amadi culture bu yokhananaba sinbani. Festival asida punna sanaroi chahum ga marfu mangana saruk yaki masana ayambagi final match sing ngasi sanaragani. Ngasi ahum suba Mitei Youth Festival asigi loisinbagi thorumda Assam gi Honorable Minister Sri Kausik Rai saruk yagani hairi. Maitei haiba wahi sida akoina chalise Maitei amasung Maitei pangan kanglup ani dagi lakpa player sibuni ko akoina asa tawi noina sanaba matam siga atopa khunama dagi lakpa singasu sakhang maikhang nadana maru mapang oiba tungnau dasu o na sangna maru mapang oina noksinana noi hingnaba chaminanaba tawgadabni sanaba sida akoi se yamna wana sinjabani aduna khudong chadaba nungai tawa kaya marum chu leiba jai adu panamato nakoi yamna khanja de thawai yamna sanadana ngamnawa tau aduga tungdasu akoi na silakadaba program jina nakoi tangai phadan lau haiba wafam je thamaga loinana sanagadoriba event taruk competitive event taruk sigi manungda aigi iyamba khumanga aramam gorgopana thang ta sanabasiga tarigum aduga mana maigi maketagi angam basinda prize pibena akhoi iyamba aramam gorgopana maigi legidraba dupi ite megi mengda lupa lesing ahum ka kapire asida mata akhoi association na ta iyamba aramam gorgopal bu thagasari angang singnosu amta kubatan na kudana tagotamiko aduna yam sangaroi akhoi haudorami Kangen jaba ma Manipuri Youth Front of Assam Maifana
Milala Sangi Makada Lakhipur Senior Secondary School Junior College Pulartol Kasarda Chathariba Mitei Mayek Diploma Course ki Anuba Batch ki admission hauzare Hariba course asi offline amasung online da tambagi kudong saba thamjari akupa marol gi damak mobile number 8017100052 natraga 6002875544 number singa sida contact tobiu Singapore da Jubin Garg na laikhitabagi matangda wayal chathaba ngarang dagi hokre Singapore gi Coroner's Court da ngarang wayal chathari ngai matamda Singapore Police ki Coast Guard Officer ASP David Lim na hai Jubin Garg ising da Iraq nanduna laikhitabani mahangna ising da kumthadringai da life jacket Litlu Hibaya Kide, Mahagna Samadruda Iroi Dringai Mamangda Party ama Yaurudona Mahag, Nisana Pungyom Yom Bahag Sang Amoiki, Mahaki autopsy amasung toxicology gi reporta Mahaki Haksangda Yugi Chang Yamna Panki Hairi, Police na Saki Singi video kara Korta Lansinki. Silchar Rongpur gi New Link Road Talaiba Thoksom Bisesor gi Sangaida Young Manipuri Council Assam gi Academic amasung Career Counseling aloinana Motivational Program ama ngarang maipak na pangthokre thorom masigi maroi papantamdi haurakliba angang singna karamna masa na chanaba career khangadage amadi mama mapa oibasingna macha oibasingbu karamna achumba lambida afaba amadi positive oiba mawongda nawyok nawkongadage haiba sini thorom asida YMCA gi President Roman Luang na mipamapo Manipuri Autonomous Council Demand Coordination Committee Assam gi Chairman amadi Hanagi Assam Government ki Joint Secretary Kangabam Santi Kumar na Chief Guest Retired Chief Judicial Magistrate Thobal Thoksom Simon Retired Assistant Teacher T.H. Bisesor Singha amadi Ex-Army T.H. Osok Kumar Singha na Guest of Honor oina mayay tangbal laleng sinki Thoromasigi maruoy bawangangloi oina Nongthombam Dhiren Sinam Ibocha Rosen Irom amadi Dr. Raju Khumuzamna Thoromasiga mari lainana marik chumbu wafam kaya thambiki Thoromasida YMCA gi advisor Khumuzam Dhiren Athokpam Niten Kaisam Anand YMCA gi spokesperson amadi advisor Okram Lakhikanta Vice President Advocate Jiran Angom Lokendra Singha Heramani Singha amadi Karam Devanandana Jingba Miyo Singna Saruk Yakhi Aroibada YMCA gi President Roman Luangna Mipamapugi warol thamlaba matung thoromadu jinglem na luisinki Aigi isa sena hayeng aina leitraga mimana basing mimana bang ngamhogadra ngamholo dana khandana na masagi humang munna na masagi khongu segai ba tongaga na masagi khongu han ba tonghan bang ngamamido ado mapane adona matnam pona makta lai ningringaida Lining Tho, Lilembi, Krishna, Radha, Ram, Sita, Ningringaida, Ipa Imahana Kuramo. Anytime, anywhere. Asini Mio William said, they say. Adonani Sanskrita, Pita Sari. Being a dangang hinge, a pamunda, Hippo Coxalaga, Wari Libi, Mahabaratki, Karigi Libi, Arjuna, Mayam Punong Hingi Karmai Hingino, Wajana Mayam, Moy Machinao. Mangaga machinao chat अच्छा आदो क्लास क्या था मैं 1 ना करी कोई तो हाँ आर्मी पारे जा रहे नंगलो Jogizan Hojai Assam gi Khamandop Rajbari dangarang Yumsakaishi numit Makar Sankranti numita Ahum Suba Gaudiya Dharma Sabha Nongmachum na pangthokre Makhal Mathel gi thorom pareng kaya galoina na pangthokiba thorom asida khungang asida dharmana nongma gi mayai chaitharakliba sigi maramda paksan na khana naina ki Inat ki oiba nat sankirtan na tharomadu haudoki thorom gi manung chenna nat ki thorom singda sakson bagi matang da mayok nariba awaba kaya gi maramda khanaki thorom sing asida saruk yaduna wafam thambi ki basingi manungda Dakhin Jogizan Samabai Samiti Limited Hojagi Sabhapati Ngangom Gunakisor Loinana Hizam Binapani Debi Potharaba Ozamakok Wakram Dizamani Potharaba Headmaster Nepram Moina Retired Naik Sasi Kumar Singha Retired Honorary Captain Irom Nandakisor Yoga Guru Kayan Paibam Narahari
Joy Bidana Chingba Miyosing na saruk jaki Thauramda Bhulen Sarmana Mifam asigi Yaitongbagi phamda leiting biki Mifam asibo Hobudagi na loiba phauba Lairen lakpam ngauba Sahitya Bhushan na anchor oibiduna mapung phana tharom asi pangthokhi Kasargi Dholai da thokiba nungaitaba thodok amada mafam asigi Lailapur Road manak Dholai Sosan Ghat ki mamangda masakhangdaba miyoi ama makong makut punsilaga yamna waba phibam amada lairamba thengnakhre Ngarang ayuk morning walk zetpa miyoi kharana lambi ki nakanda miyoi adu makong makut punsilaga wana leiba thengnaki mafam adugi miyoi singna khudakta police ta pau piduna Dholai police ki kangbulak tuna kankibaga loinana leikai ki miyamna mateng pangtuna pukre hairi mayumna Sonabari Ghat area dagini hairi mahakpu kari maramgi amasung kanana mafam aduda asumna thamlamano haibagi matangda police na thihumbagi thabak chathakre তার কথা বোঝা গেল যে হ্যাঁ সোনাবাড়ি ঘাটের মানুষ 4-5 জন মানুষ গত 2-3 দিন আগে তারে বান্ধিয়ে হাত পা বান্ধিয়ে নিছিল যেটা সেক্রেটারি স্যারের সামনে কইলো আর কি যেটা আমরা শুনতাম বললাম তো যাক মানুষটা এখন জীবিত আছে বাকি তদন্তে প্রকাশ পাইব Karnatak ta bike thoba nupa ama mahakna bike thoduna chatlingaida khanghaudana Telenga gi marina bangakta yesilaktuna leikhidre asok pamiyoi aduna soktuna leiringaida mahaki machanupi da thodok udugi matangda call tawna mahak leikhidabani hairi ligli makup ki manja happa Telenga mari oibana mahak thodok phamda leikhidabani hairi Bengaluru police na thodok asigi matangda thijinba haukhre Telenga gi marida asumna ligli makup sijenabagi matangda miyamda police na akanba cheksilwa thamkhre Artificial Intelligence na semba content singi matangda South Korea na anauba chana pathaba ma pass tawkhre AI Basic Act koba chana pathaba si tha sigi aroiba chayol degi chana ba hauragani anauba niyom asigi matungina AI na semba content pumna makta masi AI na semba ni haina miyamda khangana ba watermark thamba mathau taragani thorang asina deepfake na jingbagi thong sing ngakthokpada chauna mateng oiragani malem gi atopa leibak singna Korea gi khongthang asibo yamna kupna yangnari Thailand da high speed rail gi thong ama semlingaida maduda sijenaba construction crane ama passenger puba train mathakta tasenbadagi passenger puba train mathakta khanghaudana tasen ki bathodok amada ngarang yamdrabada miyoi kunthra ni thoi leikidre authority singna hojik mi kanbagi thabak makha chathari makhata na sibagi masing hengala bayai hairi Iran leibak ki mayokta hojik chathariba miyam gi iho amadi leibak aduda hojik oiriba security gi phibam adu yenglaga Bharat ki External Affairs Ministry na advisory ama thokre Seksil Warola sida Iran da leiriba Bharat machapum namakbu athuba matamda leibak adu thadoktuna lakna na bakhangan khre External Affairs Minister S Jaisankar na Iran gi Foreign Minister Said Abbas ka telephone da wari sanaduna hojik oiriba phibam gi matangda wakhana khre Masina maram oiraga Bharat ki embassy na travel document ki che changsing sem saduna thamnaba masung ihau chathariba mafam singda changsindanaba chekselwa su thamkhre lenga ki pau matungina mafam adugi khongjang loising amasung lanmi yauna miyoi lising ani hena leikidre adumainamak hojik phawbada Bharat macha amata asoka panangbagi pau leitri Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu aroibada maroiba paw amukhanna Numit humni chathagadaba ahum suba mitei youth festival haudokre ngasigi thauramda mantri Kausik Rai saruk jaragani Singapore da Jubin Garg na leikidabagi matangda wayal chathaba ngarangdagi haukre YMCA na Silchar da career counseling aloinana motivational program ama pangthokre Hozaya samgi khamando Brasbari da ahum suba Gauriya Dharma Sabha pangthokre Dholai da miyoi ama makhong makut punsinduna thamlama thengnakre Bengaluru da bike thoba nupa ama Telenga marina yatuna leikidre AI na semba content singi matangda South Korea na anauba chana pathaba ma lauthokre amasung Bharat na Iran da leiriba Bharat macha singbu khudakta leibagadu thadoktuna lakna na bakhangan khre
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare.